St. Joseph Higher Secondary School ki Headmistress Sister Rosin luchingba team amana Kuki khutlai paiba singna attack chattharakpada Leikhidrabi Phayeng Mayai Leikai dagi Ngangbam Surbala gi Imung Manungda shel gi tengbang pibaga loinana Imung Manungda nanghouriba awabada sharuk yakhre school asigi oja kayaga loinana chatkiba tengbang khongchat aduga mari leinana school asigi Headmistress Sister Rosin na hai school asigi oja singna school asigi Teachers Day pangthoktuna chaklin ama chaminabagi mahutta Hauzik lamdam asida thokliba irang asigi chaitheng fanglaba mioisingda mateng pangbana hena afaba khongthang oigani haina phongdokna rakhe oja singgi wakhalon ado yamna achumba ama oibana irang asigi chaitheng fanglaba singda mateng pangnaba warepna khibagi matung inna ngase mafam asida lakna Leikhidrabi Surbalagi imungda angamba mateng khara pangbane school asina mamangda su relief camp sing kharada mateng pangkhre adubu irang asida Leikhidrabi singgi imungda mateng pangba asidi ngasigi asina ahanbani haina mahakna makha takhe hauzik lamdam asida oiriba fibam ase mahusagi oiba fibamda hanjil haningbagi apamba phongdoktuna Sister Rosin makhatana hai lamdam asida tangdu leitaba hanjil laknaba aikoina numit khudingi isorgi mafamda thongnire aikoina lamdam asida mipum khudingmak ingtapa amade tangdu leitana leiminaba pami adubu ngasidi lamdam asida karamba matamda kari khudong thiba thoglakani haiba asi tambang ngamdaba fibam ama oire Surbalagi mafamda thokiba thodog ase thoglakani haina khalluba nate Surbala ase mahaki imung manunggi mioi ama natragaso mahakna leikidaba asigi nungaitaba chapchan fawe aikoi pumnamakna lamdam asida tangdu leitaba hanjillakna ba hotnamina se haina mahakna makatake Every day we are having, day and night we are having a special for bringing this peace in our Manipur state, and we have told our group in Kerala and other places, we are having a special prayer for this. We want to see everyone living in peace. Now we are all in pieces. Any moment anything can happen, we are not sure. Even this incident also, none of us were thought of this, it will happen. Suddenly when it happened, it may not be in my family, but as if one of my part of my body is affected. That I have a feeling I am one among them, because I have been working here for the past 18 years in Manipur. So I have a love, my heart and soul is here. So really I feel for it. And when the Iran last year also by May 3rd onwards, I have been experiencing this. Ngasigi tengbang khongchet aduda school aske oja singgi team aduna angamba senfam khara Ngangbam Surbala gi mapuroiba Ngangbam ingoda khusinakhe loinana Leikhidrabi thawaina mapugi leikolda ingna chikna leirunaba Sister Rosin luchingduna mapugi mafamda thongnikhe amaromda school asigi oja singi team aduna tha asigi amada Kuki khutlai paiba singna drone sizinaduna kautruk ching leikaida landarakhiba aduna maram oiduna hauzik Fumlo Kairoi Primary School da hangba relief camp leiriba mioi chanikun mangagi awabada saruk yaduna relief camp asida shel yauna chana thaknaba potlam singi tengbang so piramkhe tengbang khongchat aduda school asigi Headmistress Sister Rosin na relief camp aduda leiriba mioi sing maru oina angang singa wari sanaduna pukning thogatkhe marak asida relief camp ase chalaibada achouba thodang loriba Fumlo Kairoi Youth Development Club ke General Secretary Taurem Tikena Hai Relief Camp asida mi yamna leiba ama oibana khong hampam matik chana leitabagi khudong chadaba kaya thingnare loinana chaba thakpagi pukham tengkot marang kaina leitabagi khudong chadaba khadasu lei chingkong chingya da leiriba sing ase safana leina ba lengak na chap chaba thabak paikhatpiu haina mahakna makhata khe ngasi aikoina relief camp hangaga kano tawjije temporary neba moije sida changjapam ama leina haibadi mokhogi tumbam ama leiri haibagi adu kaktaneba siji sumaina kyam kuina leidoineba sidi sunga yaroi basma sam leibadi aikoidi wai haije aikoidi waba nateba awabadi chenthori bam yamja hangbiyo moina kyam yum mei thaduk payawkhre moigi mapon masai keke loima kamta lawba yagidra angangi uniform bobo leite hoje school chatnabagi masi mokhoigi wakhanda yamna wana kano tawjiri angang school chafam khangdre yumna tumang khangdre yamna wana leijire adu asukuina akoi sumaina irangje handani laksalani shanti porakani haina ngasi fawda shanti poraktriba hena dum music drone sinaraga bom thadare na music leirijineba imagine maya yumai chakhena sumaina kayam koi leidoino ba siji aikoigi sarkar jina yam thuna si action lokhatpam thoktabra basibo